HIV amadi AIDS na sohalaba miyoy sing ART gi hidak fangdre haiduna ART chariba lamdam asigi miyoy singi wakat lakpa asi Coalition Against Drugs and Alcohol CADA na lumna lawi amasung Leingak na ART chariba Singbu thawoidrabra haibasi wahang hangningi haina CADA gi cherol amana fongdorakli Cherol asina makha taribadi malemdagi HIV AIDS muthatnaba Unites dagi hauraga leibak khudingmakna thausil thaurang kaya paikhatuna changsillabasu Manipurda HIV AIDS ka Sagonariba miyoy sing ART hidak fangdre haibasi yamna ikainingaini HIV AIDS ka Sagonariba singi amata ngaireba hidak oiriba ART asi Leingakna lemna Fanghalibani matam amada Manipurda HIV AIDS ki akanba laichat lairamba adu Leingak NGOs CSOs mayamna awareness piba harm reduction program kaya paikhatpana maram oiduna ngasidi HIV AIDS ki laichat asi yamna sathina hanthare haibata yare adubu HIV AIDS ka Sagonana hinghoriba singdi asuki matik awaba mayoknaribani masida Leingakna akanba mityang changduna HIV AIDS ka Sagonariba singda atay miyamgum phangpham thokpa miyoibagi haksing phanghanaba honagadabani Makoigi oina ahenba midyang thambiba tangai fade hairaduna ART hidak fangdabagi awaba lehenbiganu hairi Haukiba chahi lesingani kunithoi ki December amada pangthokiba World AIDS Day gi thoramda CM Birena stigma and discrimination hanthanaba ART hidak yumthong da fanghalagani HIV detection amadi HIV AIDS ki hidak langthak asi Chief Minister's Health for All da konsinduna lemna laying lagani haina lauthokibani Hairiba wafam asi ART fangdriba asidagi tayonare numit khudingi Manipurda miyoi lising tara humdoi hena ART charibani masigi stock asi 6 months ki thampham thokpani Manipur State AIDS Control Society na karigi matam chanana ART stock togduna thamhogdabano ART patient sing asi hidak fangdragadi kari chagadage masi Leingakna thubada paukhum pifam thoi ART fangdabagi thoklakpa aphapata pumba Leingakna pugadabani hainasu cherol asina makha tarakli